Ayangpali lambi semjandabagi mayokta Khurai Thangjam Lekai, Thodam Lekai, amadi Khurai Chingam Lekai gi apan mamara paibi amadi Youth Social Club Information Center na lambi tingjinduna kongjing jingjin kre. Khurai lamlong kai thildagi Ayangpali gi lambi asigi DDK Imphal Porompat ki haijan pam mapa phauba lambi tingjin ki. Lambi tingjinduna kongjang junction lamba sing Ayangpali lambi semjandabagi mayokta Khurai Thangjam Lekai, Thodam Lekai, amadi Khurai Chingam Lekai gi apan mamara paibi amadi Youth Social Club Information Center na lambi tingjinduna kongjing jingjin kre. Khurai lamlong kai thildagi Ayangpali gi lambi asigi DDK Imphal Porompat ki haijan pam mapa phauba lambi tingjin ki. Lambi tingjinduna kongjang junction lamba singi maraktiki kongjang loi amana hai lambi asigi phibam asina maram oiraga extend kyarak hana thokre. Mari lenaba singda lambi asi semjanbina ba kyarak hana hajirabasu thabak oina pakthoraktri. Lambi asi Jenims, Imphal East ki DC Police Station yauna marui lambi ama oiribani haiki. Bahana makha taraduna lambi asi semjanaba thabak laukatriba phauba lambi thingjinbagi kongjang asi makha tana chathagani haina mari linaba singge pungning chingchin ki. Akogi lambi sida ibe accident aduki mating awaba kaya nangiba mayamna sarkar sina thabini haga akoi ngasibo akoi tharakadra haibagi akoi sumai taraga ngasibo leirakpali adubu akoi da moithem taro lambi sigi ayamba akoi Jenims line maru oiba darka oibanina anaba lakwa angang amasu leigidre lambi sida adubu ngasagi lambi tauba mulakpadagi akoi sigi area sida aduki matik kudong chadaba ma oibadagi ngasi akoina changjaliba akoi praja mayamna akoi kalapka taraga sandaraga akoi mera paibi mayam siga pulak Ayangpali da leibiriba pai punamakna punjannaraga ngasi akoina changjaliba khongjang ngasi lambi si akoina hek thadribo akoi khongjang ji suan hanjaroi. Manipur da kumjal lisingani kundoi gi megi tang hum degi thorak leba communal conflict asina maram oiduna mioi kaya hujik relief camp da awaba khangduna leiri masida natana national highway singda mahusagum aid apan yauduna chatpa yadan leiri ba asida hujik phawba masigi chapchaba warushin purak pangamdana leiri ba asiga mari lenana Selen Digital na sinduna New Delhi gi India Gate Selen Digital gi chairman Dr. Panjawam Lanajit Singh masamak na khutta long live India IDPC masagi mayum da thubada hanslalu National Highway singda mahusagum athingba yauduna chatpa yahallu Long live Manipur haiban chingba warol yauba chirol paidana wakat kongjang jangjin kre wakat kongjang mari lenana chairman Selen Digital na haikibda Manipur tholiba communal conflict asi huji phawba waroshin amma puraktana leiriba asi athubada loishanduna mahusagum tangdu leitana nungsi chanana lehnaba central government na sinbiu IDPC na thinariba awaba khudong chadaba kaya sing asi khangbi ubiduna athubada waroshin purakna bahona biu haiki Dialysis torba matung hakchangi ate organ ningthina check toba mathok tai haina Sky Hospital gi managing director Dr. Sham Kishore Lai imamna phungdokre ngasi Rims Total leba Sky Hospital da pangthoki ba pawgi mi phamada wafam asi Dr. Sham Kishore Lai imamna phungdola duna mahakna makha taraduna hai Sky Hospital da chathaki ba 1 month free dialysis camp gi ahum suba edition lakadirba kumja lishing ani kuntaru ki January gi thadagi hauraga tha amachumna chatharagani free dialysis camp asida Saru yaningba singna ngasidagi registration tawba yargani dialysis tawraba matung heart attack ayamba tholiba adu Sky Hospital dadi heart ki layang naba ICU amadi matik chaba khulai lebna heart attack thorakpada layang naba gisu kutung chaba legani dialysis tawraba mioi amabu punsi chupa dialysis tawguni haib leite ningthina magi organ sing adu layang laba matung dialysis tawba lepi ai dialysis camp asigi manungda Yamdrabda mioi taruk dialysis tawbagi tongchaba legani loinana patient adu nungaina leinabagi damak AC amadi entertainment gi damak TV cable gi su tongchaba pigani haiki Government of India na sakhanglaba Ghaziabad Uttar Pradesh ta leiba Salute Achievers Honorable Foundation na sinduna tha asigi kuntareta New Delhi gi Constitution Club of India da pangtokhiba Honoring Excellence Inspiring Change haiba theme da pangthokiba National Seminar cum Award Presentation da tongan balamda thabak toriba India gi state singdagi mioi kuntra khangatuna manam lautokpada Manipur dagi Bishnupur district ki manung chanba ningthokong awang khuna ward number 1 dagi angom bembem da
Salute Achievers Award 2025 amadi Honorary Doctorate in the Field of Humanities Service in Meitei Religion kuchinaraklay. Ariba mana asi mahang na hawkiba chahi taraga mga hena torokliba singthaningai oiraba thabak thoramsingda yumpham oiraga kuchinarakpani. Panba yabadi mahak hauji Selen Digital gi member oibata natana national level gi award ani phangraba miyoini. Award presentation ceremony aduda Dr. Ramchandra Sihag, Honey Bee Man of India, Mrs. India Globe Dipti Titoria, Mr. Anand Arnold, Chief Guest President amadi Guest of Honor oina saruyaki.